ꯂꯩꯀꯥꯏꯒꯤ ꯊꯪꯅꯕ ꯁꯨꯂꯩꯃꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯄꯥꯎꯗꯔ ꯑꯃ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯧꯁꯤꯜꯂꯒ ꯄꯥꯎꯗꯔꯗꯨ ꯈꯜꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯥꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯂꯧꯕꯤꯈꯤ ꯑꯍꯥꯟꯕꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯄꯨ ꯊ꯭ꯔꯤꯇꯟ ꯇꯧꯔꯒ ꯅꯪ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯣꯛꯑꯒꯗꯤ ꯅꯪꯒꯤ ꯏꯖꯠ ꯃꯥꯡꯒꯅꯤ ꯅꯪꯒꯤ ꯁꯃꯥꯖꯅ ꯅꯪꯕꯨ ꯅꯣꯛꯅꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪ ꯂꯧꯒꯦ ꯑꯗꯨꯅ ꯅꯍꯥꯛ ꯀꯅꯥꯃꯗ ꯋꯥꯐꯝꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯇꯥꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯊꯥ 6 ꯃꯕꯨꯛꯇ ꯅꯧꯔꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯑꯆꯤꯛꯄ ꯃꯇꯝ ꯌꯦꯡꯉꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯇꯠꯇꯅ ꯃꯍꯥꯛꯅ ꯏꯖꯠ ꯂꯧꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯕ ꯑꯗꯨꯒ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔꯗꯨ ꯆꯥꯔꯒ ꯑꯃꯗꯤ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯔꯨꯕ ꯊꯕꯛ ꯁꯨꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡꯕꯨ ꯐꯖꯅ ꯁꯦꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯃꯈꯣꯏꯗ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯤꯛꯅꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯖꯩ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯆꯠꯇ꯭ꯔꯤꯉꯩ ꯑꯃꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯁꯤꯡ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯥꯔꯒ ꯃꯍꯥꯛꯅ ꯐꯣꯟ ꯄꯥꯏꯁꯤꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯁꯤꯟꯅꯔꯒ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯏꯖꯠ ꯑꯁꯤ ꯇꯠꯇꯅ ꯃꯍꯥꯛꯅ ꯂꯧꯕꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ 6 ꯁꯨꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯝꯃ ꯊꯣꯛꯄ ꯑꯃꯅ ꯃꯥꯏꯕꯗ ꯄꯨꯔꯒ ꯂꯥꯌꯦꯡꯅꯕ ꯆꯠꯀꯦꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯌꯧꯔꯝꯗꯥꯏꯒꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯝ ꯑꯁꯤꯅ ꯃꯍꯥꯛꯁꯤ ꯃꯥꯏꯕꯒꯤ ꯑꯅꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯍꯥꯛ ꯀꯟꯁꯤꯞ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯅꯝ ꯑꯁꯤꯒ ꯃꯃꯥꯁꯤꯒꯅ ꯃꯉꯣꯟꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯈꯪꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯈꯤꯕꯅꯤ ꯃꯔꯛꯇꯨꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯃꯃꯥꯅꯁꯨ ꯈꯪꯗꯅ ꯃꯃꯥꯅꯁꯨ ꯐꯥꯏ ꯑꯗꯨꯒ ꯐꯥꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯅꯍꯥꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯑꯒꯗꯤ ꯄꯨꯟꯅ ꯏꯖꯠ ꯃꯥꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯐꯥꯏꯗꯥ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯕꯤꯗ ꯑꯩ ꯊꯥ ꯑꯃꯈꯛꯇꯪꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯩꯅ ꯈꯣꯡ ꯀꯣꯜꯂꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯊꯥ ꯑꯁꯤꯒꯤ ꯍꯦꯛ ꯁꯤꯒꯤ ꯊꯥꯁꯤꯃ ꯂꯣꯏꯕꯒ ꯑꯩ ꯅꯆꯥꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯑꯩ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯕꯒ ꯂꯣꯏꯅꯅ ꯍꯥꯏꯅ ꯄꯤꯔꯝꯃꯤꯕ ꯑꯗꯨꯗ ꯅꯨꯄꯤ 3 ꯂꯝꯂꯥꯟꯕ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ 3 ꯑꯃꯅꯁꯨ ꯎꯍꯧꯕꯒꯤ ꯋꯤꯠꯅꯦꯁ ꯂꯩꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯖꯠꯁꯤ ꯃꯥꯡꯈꯤ ꯂꯣꯏꯅꯅ ꯅꯣꯡꯉꯥꯜꯕ ꯅꯨꯃꯤꯠ 2 ꯁꯨꯔꯕ ꯀꯥꯟꯗ ꯇꯥꯔꯤꯛ 3ꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯤꯒ ꯃꯈꯣꯏ 3 ꯑꯁꯤꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤ ꯆꯩꯕꯤ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯟ ꯃꯥꯒꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯖꯠ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯇꯥꯊꯤꯅ ꯐꯨꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯦꯛꯁ ꯃꯦꯝꯕꯔ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯃꯦꯝꯕꯔꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯨꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ आयन की मियंगदा लेरिबा आयन की प्रोसेसिंग असिदा इन्वेस्टिगेशन मतिक चाना तौहनिंगी नुपी ओइबी अखोई नुपी विक्टिम ओइबसिगी साइडगी लोइनना अचुंबा जस्टिस अदो पुथोकपा पामी हाइबसि मीडिया की थुंदा थमजरी